Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Moura Hingchabira kuntaruk suba tangkak sabi sanau anido ngaihakti tumin lainai nungsi sana kaisu haidana tumina sum laibaduda wa makha tarai dasanbu aina hanbek uzaba mikup adudagi aigi sada karino haifam khangdabi hulama phawki numit adudagi hauna masi phawba daga thengnarubadagi ai haifam taw khangdaba mana isase phumbangnaraktuna leirakpani isadi sana aise kaidorabano haina kayarakso hangjaki adubu paukum bibinabadi laikidi dagi nakta leiragana aigi nungaijaba haibada oiri udragana nungaifam khangdi leitafam su khangandi ada ai ngasidi khangle masi pumnamakse nusiba hariba mahak aduna ohenbani haiba ngasi aina hairi ngangliba singse dasana daninglamdaba hainaramdaba siyai adubu aidi aigi thamoigi ngaise phajin punsinduna themduna thamangamlaktre ngasidi san ngasaidagi nungsina hairi ngangliba wa khuding tuminna taribani wa amata nganglaktana tuminna leiraga mikup aduda san kaisuna chungdana tadana leithokpa ngamlaktre masu aduga yam pendana nungaitaba maga loinana masu wa nganglai yare lepiro ai makata na taba pamje asumba kayasina aibo amu awawa bibiranu ai kire tasengna ningsingba su pamdi haukraba mamangi thodok singado hoi chumi nangna aigi keryamna lobi loinabi masigi damaktadi ai nangbu yam thagali adum oinama ahenba wakaldi ai khanjiludi khanba su pamdi aidi icham chamna doctor amaga patient amaga leinaba maris dagi henba su pamdi yeknaba su oiningdi aduga mana aidi nupi gi thamoise amuk thajau haiba ngamdau madri yam munna masak khangan biramne phajaba pawta kya pibiramne nupibu yam luna khaluba yam thakwangna thangatuna thajaruba aina lanba ta hawi nupi khudima hu buba lin amomgumna khankre ukre launam chirol wahaitana thalaba nupi singi thamoini dasan masigi wa oiradi yam sangna wari sanagumse atopa wari leitradi hannaba tawrasi nungsi nupi oibigi thauna putoktuna haijaruba singlaba thamoigi wa adubu thawai bidrabada karamna nungaigani ikairoi nungsi peri peri tawrai mitlu ani dusu hainaruba tawdana pirang ihaurai pumnamakto phajilaga wa makha tarai dasanda ngasi aina haikiba wahai singasidi chinbal thongi oidaba longnam namthak amata siyaukidi masidi aigi thamoidagi phaurakpa asengba chumba wahai ado nafamda haijakibani tamjarubani aduga da nupi khudingmaksu hupubini haina dumna khanbiganu ningkibada hongdaba lepkiba khongthang anirksuna thangdaba thongna fabi nupi oibi kyasu leibani dagi wahai adudi lanbra haina khale aduga khaleiraba dasangi chinbaldagi adugumba wahai tabada pakchedi kaisuna tabada kitada mina wa mathak thangkini san wa makhatana khumlaktre adum tuminna nakana madale laga leikre nungsi sangi hainadaba manba matau aduda magi mamangdi kaibasu faurai adubu fathajaraga tapna hairai phare dada halase dasana ibu nungsibirakpa khanbirakpa matam adu bauti ahingairage jalase wahai asi hairamlaga nungsi makhongna thuna khongkap ama ani chatpa hawi sanse tungda inaraktuna makhoi ani gari da kakhaladuna punna lakminari gari aduda moi ani wa machet ama phaba ngangnadana gari thaurakli nungsi ngasidi magi pukning wakhal hakchang pumba haifam khangdana awaba amana kupsinduna thamkibadawna tawrai mana sagacharuba manglan kaya adu kaire khalubada pirang masu tapli tanaurabi maithong adura chentharakli sintharakliba pirang adu sana ukhiba tare haiduna thuna amuk fattai thokli nungsi sengna wari pi taraktana babu honagadra thamoi magi maichak pu themgadra tofam khangre asumna lakpana yamwana kona thangda mayum yauri nungsi gari dagi thuna kumtharaktuna sanda changlagi haina fok hairamdana hanna fawba yenglamdana changki san nungsi na hanna fawba yengdana mayumlomda changkiba adu tuminna yengduna leihawi aduga masu chatnaba gari mamai leiduna thauraga chatkre somna nungsi chaina mayam adu puba ngamdana magi kada thuna chensinki
Divyasu magi kadagi tholakpada nungsina kaisu hanna yenglamdana chensinkiba adu ubada ngakna yengduna leiri. Nungsi magi ka hek yobaga thonga shilaga ngasaidagi phajin punsinduna thamlakpa thamoi nungdagi tarakpa pirangsing adu takrasanu matagum pena kablai. Divya chingnaduna nungsigi kada changsilakpada kappagi makhol tarakpada Divyasu khonglai thuna chensilai. Nungsina kaplaga leiramba aduda ngakna Bima, kari targe se, hayo inamada, se, hayo, kanana kari harak lino ichanda. Ngasidi nama, ay yamna wai, yamna sikai bapao inama, ay na hinjina, magi mapamda khalubase, ay lan kraba mali nama, ay se, ikai bakhangda binupi ama oinasu, mana uramlan ikoy nama. Sakisu mapureba mapandagi tunglani haidana machanupa paikhombaga lawba chatki. Moi punna thengnaduna lakminare gari manungda sakina. Moi pabuwa karino thunglakani somata hairakte aduga khudakte hekta lawbala o hairaklisibо. Dizena Hai mama aigi thabakpu nongdam naibro nangna haidubo. Ho aduboba khudakta haiba wase haujikti tokpiro pele ei. Mama nang sidi onthokpanida. Paikhomba amu Yarida, imaga babago inabada amta to yum yodore. Ho kanana sounding loidino nong matasu phone ama tawraktana siga mage hangbirapasu nate. Mama, aina leiruriba mafam ado network nungaite haiba khangliba natro nang. Ho adu arasu henmankre phatta nungda thokladi kaisu khangloidorine yare tokpiro thabaka pamjadre pele khare ei. Sum ngangna dana lakpana makoisu yum yoksilakle sakina mapureba design bu mai okli design su mayum yorokpa duda sor sangna hondoi aduga Masudi kadai jatkre udina Paikombana Baba tuition chalamgani ma loba matambu oire ayimta loba chapirugi Phare chaluro aisu magini haidana sanapot mayam leiraklini Design su magi kada changsilai aduga sakida onsilaktuna asumna hairei Mama aise hingdagini tholaklise flight nangnabani haidana lakpada kaisu charakte aduna isase yamna chokte fresh doi thogigi nangne aigi chanaba kai kaino kra semlo Hoi moi pabung isinga sabasu leirabani Saki su sakhumna changlai aduga mamauga machanupigi makhol tadaba duda Bima kai de leigine noibo Sakina kaurakpaduda Divyasu taraduna Tarima lage Nungshida onsilaktuna amu Bima ima hoi halaklaba male se kaisum khaluno nafigado hongdoklo kona fazana inamaga wari sarase imana karise kainona amta hanglugigi kumlagi koiso Masti hairamlaga Divyasu makhada kumtharai aduga sakigi manakta changsilaktuna Nangbu kadai disaluino no yamata udabasida aidi kai chatkrabano na khalure Ma ibe magi manak changlubani ibe mahalakrabo Hali ma mahagi kada pathau bani adui ma baba gi chanaba aina thorang torambani E kari gi tawri banangde doctor na potharaga layona hairakpa natru nangbo ima na tawradi matam sithenglani na aina tawraba kaisu wabas natabasibu Phare potharu jo adudi Design su fresh ururaga magi kadagi thoglai Divya maku ubada illiba fiyaduna makokta kupleduna haifet nongthai Design su Yare potha zaruro nachal halakre habana tro Hoi baba magi kada pathari bani Tanja aduda paikhombaga malem thoibaga su halaktuna manungda changsilai Design ubada malem thoiba harauna design gi manakta changsinduna konsili Pupu, aina ngarang hai ki sanapot to leirakpra. Leire, isugi sanapot mayam ama leire. Pupu, kaino yengi? Sakina amu Thoiba, kone yengo, pupu se chak hisano. Dizena amu Lao, nungsi tuition halapagi warambani, pupu ga kari no chawarse. Pupu la adi, ngasidagi pupu ga laik tongminusiko. Hoi, tongminadoini. Somnana sansu mayum yoraktuna garido keres tensilamlaga magi kada changsilai
Bobodi mayambana ngasi nungsuk nungjanaba maithongda halakpa saktam aduda masu tumini yenglaga wa amata hairudre magi tawfam thokpadu tawraga lei. San kada changsinduna masada fresh oiraba matung chakhumda changsilai aduga electronic boiler da yauriba cha adu haiduna thakli. Cha thakna mana nungsida ngasai hairamba wasingdo sum ningsinglai. Fuk hogatuna magi kada kaisum hairamdana changsilaktuna pamungda hiplaga wakhal tawduna leiri. Karino, aina ngasai hairiba ngangliriba mayamadubo kaisumara leitabi mangonda aina hairiba wa mayamadubo karino. Mana ibu karine khalamgani waraulamani ko. Aisu thamoida leiriba pendama mayamasina haine hairoi khangdana ngangthokibani. Masibu aigi iralo nupi moina ohenkiba natro. Tanja aduda Lensu call tawsilai table da leiriba phone adu lauduna yengli sansu len oiramba aduda paikhatladuna. Hello? Hello sir. Yare bakti. Kaidorige? Thaba halakta ngari nangdi. Cha thakdi ado noi doctor do ngasi di unaraktra. Kunai mayum phawa thinbirambani. Ado aina mangonda ngasaida wa khra hairure. Mana ibu kari khalamdoino khangdi. Nangni kari hairuriba? Mana ingonda wa ma hairakpa. Aduda isu kai kaino gyan tahodana haikre. Kari wano haise? Nungsi pamisini. Len su harauna nangni kari hairamiba? Gyan tadre ai chairi ranganglira kainom stokre. Ai nupi amta thazadre na su haikre. Len su lau khalai. Hey, kokchakpa, nang bana kokri yaudro kaida pange. Vai, ai ngonda thokiba singduna ai nupi singse amta thazade. Masu hanagi dumaina tawba nupi oiramgadra haina hekta khalai. Vai, adumna su hekta haiganuda. Nupi amada thazaba mangkraga nupi khudingi oigani haiba nangi wakal dusulangani. Nang soina tokiba mayamdo khangliba natro. Aigi damakta noi kem wakige. Ahing nungthil tumdana laknakiba natro. Phiba mase amuk taraknaba haidana. Aduna yam nganglakano. Ai amuk hanasu yumpange khandre. Nupi teacherse loini hingnari. Hari, ai thamage. San phone do kai sana phone kakkiba duda len sumatanta murum solai. Magi kokchakpa sono chubase hoju paba halamjine manen leiri sidi yadribo aibu moida chatlaga amukta chinchipena chairura sirane tawbagidi masu wakal yamna khalamgani tawkriba singa du ningsingaga khangre da tawrishi kaibu haiduno Henry Sulengi manakta changlakpada murum solaga leiramba duda da kai torage Sando kokchakpa sono chube hengale aidi ngangna saknabu yadra khalubani yadribo da kai torage haise Ho doctor nupi duna nungsi hairakle ngasido aduga mana nupi duda kai kai nukra haikra male magi dudi karino da ho duni ai su khalamise asuk phajaba chance mana lemna manghandore ai moidam da chaluki nan thokli biskri do amta khra thuna laishuluki aduna tradi wa mangba tari sari kansida themna udana sonta laithaudragadi yaridori Len fuk hogalaga magi kada changsilaga mafi hongladuna prap tholakduna gari thauraga sanhoida lai Len hek yobaga sumangda gari khamlaga imungda thuna changsilai aduga sangi katamna lakpada thongjil mapandagi mokhwang metlaga hekta lautharai Haisono kokchakpa San sungakna kaidolaiba nangli ya changbasida Nat komni do leishin gena laini Kariba Nang sono do adukamna churi do kaigino haiba nupi machaduna rangse karine haina khalamdino mi ikai kaina haijarakliba wadubu nang hekta taraina chaingangna mi haidubu nakokta chaprona Mangonda I ahenba wakhal kari sukhan giblate supnatagi doctor amaga patient amaga leinaba mariduni aiga maga leina kibidi Hoine adubu phajana haiba kadogeba nupi du ikai behenman kiduna kai kaino tarokladi nang nungaigadro Nupi haisidi ikai bana moigi leiting oribani nang adu kari khangdrino Len nang agi fibam se khangli bana tro noi nei bu puthari ba komsidagi chingkat piga tra hairaga amuk ka hena fibam sokna bo honari bise kari gino ai nupi singse sungta thajo haiba yadre si boinaro ai gi ralo San nupi kudima manaramgani hainari khangano nupi amana thajaba mangale haiduna nupi sing loina torongani haina khanbari langani nupi singnasu nupa ai koise
ꯊꯥꯖꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯟꯅꯔꯝꯒꯅꯤ, ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯌꯥꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤꯅꯤ ꯅꯪꯁꯨ? ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯀꯩꯁꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯍꯥꯏꯕ ꯅꯠꯇꯦ. ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯩꯁꯨ ꯑꯋꯥꯐꯝꯗ ꯄꯨꯁꯤꯟꯕ ꯍꯧꯅꯗꯦꯀꯣ. ꯐꯔꯦ, ꯅꯪꯁꯨ ꯊꯕꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ. ꯍꯥꯊꯨ ꯐꯤꯔꯦꯞ ꯂꯧꯒꯅꯨ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯂꯦꯟ ꯁꯥꯟꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯕꯣꯕꯣꯅ ꯂꯦꯟ ꯎꯕꯗ, ꯗꯥꯂꯦꯟ, ꯍꯣꯕꯦ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯣꯕꯦ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯍꯣꯏ, ꯆꯠꯂꯒꯦ. ꯗꯥꯂꯦꯟ, ꯀꯩꯗꯧꯕ ꯂꯥꯛꯑꯝꯕꯅꯣ? ꯅꯣꯏ ꯅꯌꯥꯝꯕꯁꯦ ꯅꯠ ꯂꯩꯁꯤꯟꯕ ꯂꯥꯛꯏꯅꯤ. ꯕꯣꯕꯣꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯤ. ꯑꯣ, ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯕꯣꯔꯥꯒ ꯁꯣꯏꯕꯨꯝꯒ ꯄꯨꯈꯣ. ꯑꯩ ꯀꯛꯆꯤꯡꯗ ꯉꯁꯥꯏ ꯆꯠꯂꯨꯏ, ꯑꯗ ꯂꯩꯔꯛꯄꯅꯤ. ꯑꯣ, ꯍꯣꯏ, ꯄꯤꯔꯛꯑꯣ. ꯕꯣꯕꯣ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯣꯝꯁꯤꯡꯗꯣ ꯑꯃꯃꯝꯇ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯗ ꯍꯥꯞꯂꯒ ꯂꯦꯟꯗ ꯄꯤꯔꯦ. ꯂꯦꯟꯁꯨ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯧꯔꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ. ꯕꯣꯕꯣꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ. ꯁꯣꯝꯗꯅ ꯅꯨꯡꯁꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯦ. ꯍꯥꯟꯅꯒꯨꯝꯅ ꯃꯁꯥꯗꯨ ꯈꯤꯡꯌꯥꯡꯗꯅ ꯇꯧꯗꯦ. ꯀꯞꯂꯨꯕꯒꯤ ꯃꯃꯤꯠ ꯃꯃꯥꯏꯗꯨꯁꯨ ꯄꯣꯝꯂꯦ. ꯋꯥꯁꯨ ꯉꯥꯡꯗꯦ, ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯦ. ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯆꯣꯛꯊꯔꯕ ꯋꯥꯈꯜ ꯍꯛꯆꯥꯡꯗꯣ ꯋꯥꯔ ꯃꯥꯜꯂꯤ. ꯇꯞꯂꯤ ꯃꯤꯠꯇ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ. ꯃꯥꯂꯦꯝꯊꯣꯏꯕꯁꯨ ꯅꯨꯡꯁꯤ ꯎꯔꯛꯇꯕ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, ꯃꯃꯥ, ꯅꯦꯅꯦ ꯉꯁꯥꯏꯗꯒꯤ ꯎꯗ꯭ꯔꯤꯁꯦ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯅꯦꯅꯦꯗꯣ ꯉꯁꯥꯏꯅ ꯍꯜꯂꯛꯂꯕꯅꯤ, ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯑꯩꯗꯤ ꯍꯜꯂꯛꯇ꯭ꯔꯤꯅ ꯂꯩꯔꯤꯅꯤ. ꯅꯦꯅꯦꯒꯤ ꯅꯥꯛꯇ ꯆꯪꯂꯨꯒꯦ ꯑꯗꯨꯗꯤ. ꯊꯣꯏꯕ, ꯅꯦꯅꯦꯗꯣ ꯃꯁꯥ ꯉꯝꯗꯕꯅꯤ, ꯌꯥꯝ ꯂꯥꯡꯁꯤꯜꯂꯨꯅꯨꯀꯣ. ꯍꯣꯏ ꯃꯃꯥ. ꯃꯥꯂꯦꯝꯊꯣꯏꯕ ꯃꯄꯨꯅ ꯂꯩꯔꯛꯄ ꯁꯥꯟꯅꯄꯣꯠꯁꯤꯡ, ꯐꯤꯔꯣꯜꯁꯤꯡꯗꯣ ꯄꯨꯔꯗꯨꯅ ꯀꯥꯈꯠꯂꯛꯏ. ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ, ꯅꯦꯅꯦ, ꯅꯦꯅꯦ, ꯍꯣ ꯅꯦꯅꯦ. ꯅꯨꯡꯁꯤ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ. ꯅꯨꯡꯁꯤ ꯉꯁꯥꯏ ꯀꯞꯈꯤꯕꯒ ꯇꯨꯝꯂꯨꯕꯒꯤꯒ ꯃꯃꯤꯠꯇꯨ ꯌꯥꯗ꯭ꯔꯦ ꯄꯣꯝꯕꯗ. ꯃꯥꯂꯦꯝꯊꯣꯏꯕꯗꯤ ꯃꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ, ꯅꯦꯅꯦ, ꯀꯩꯅꯣ ꯅꯪꯒꯤ ꯃꯤꯠꯇꯨ ꯌꯥꯝ ꯄꯣꯝꯃꯦ, ꯀꯩꯒꯤꯅꯣ? ꯅꯪ ꯀꯞꯄꯤꯔꯣ ꯅꯦꯅꯦ? ꯅꯨꯡꯁꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯁꯝ ꯃꯅꯥꯗꯣ ꯄꯨꯟꯁꯤꯜꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ, ꯅꯦꯅꯦ ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪ ꯂꯥꯏꯔꯤꯛꯀ ꯄꯥꯗ꯭ꯔꯕꯣ? ꯅꯦꯅꯦ, ꯄꯨꯄꯨ ꯂꯥꯛꯂꯤ, ꯑꯗꯨꯒꯤ ꯄꯥꯗ꯭ꯔꯤꯕ. ꯄꯨꯄꯨꯅꯅꯦ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯤꯕ, ꯊꯣ ꯅꯦꯅꯦ. ꯃꯥꯂꯦꯝꯊꯣꯏꯕ ꯃꯄꯨꯅ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯃꯨꯛ ꯄꯥꯏ, ꯑꯃꯃꯨꯛ ꯂꯤꯠ ꯇꯧꯗꯨꯅ ꯌꯦꯡꯍꯜꯂꯤ. ꯅꯨꯡꯁꯤꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯌꯥꯝ ꯐꯖꯩꯌꯦ. ꯑꯗꯨ ꯊꯣꯏꯕ, ꯅꯦꯅꯦ ꯌꯥꯝꯅ ꯋꯥꯔꯦ. ꯅꯪ ꯉꯥꯏꯍꯥꯛꯇ ꯃꯈꯥꯗꯅꯦ ꯃꯃꯥ ꯍꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤꯆꯣ. ꯍꯣꯏ ꯅꯦꯅꯦ. ꯑꯗꯨ ꯅꯦꯅꯦ, ꯅꯪ ꯀꯞꯄ ꯌꯥꯗꯦꯀꯣ, ꯅꯥꯕꯁꯨ ꯌꯥꯗꯦ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝꯊꯣꯏꯕꯁꯨ ꯀꯨꯝꯊꯈ꯭ꯔꯦ. ꯃꯥꯂꯦꯝꯊꯣꯏꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯌꯦꯡꯈꯤꯕ ꯃꯐꯝ ꯑꯃꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯟꯖꯔꯤ. ꯗꯥꯁꯥꯟ, ꯑꯩꯅ ꯗꯗꯥꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯔꯛꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯎꯀꯣ. ꯑꯩ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤꯒꯦꯀꯣ. ꯃꯥꯂꯦꯝꯊꯣꯏꯕ ꯀꯨꯝꯂꯛꯇꯨꯅ ꯃꯄꯨꯒ ꯃꯕꯦꯟꯒꯗ ꯅꯨꯡꯁꯤ ꯅꯥꯕꯒꯤ ꯀꯞꯍꯧꯏ ꯍꯥꯏꯅ ꯇꯝꯁꯤꯜꯂꯨꯔꯤ. ꯑꯉꯥꯡꯅꯤꯅ ꯈꯪꯕ ꯅꯠꯇꯕꯅꯤನ ꯁꯈꯤꯒ ꯗꯤꯖꯦꯟꯒꯁꯨ ꯄꯥꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ. ꯅꯨꯡꯁꯤ ꯃꯃꯤꯠ ꯃꯃꯥꯏ ꯏꯄꯣꯝ ꯄꯣꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯈꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯂꯒ, ꯕꯦꯃꯥ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯅꯁꯥ ꯀꯩꯗꯧꯔꯤꯅꯣ? ꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯀꯩꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏ. ꯁꯦ, ꯏꯃꯥꯗ ꯍꯥꯏꯌꯨ. ꯗꯤꯖꯦꯟꯅ ꯑꯃꯨꯛ, ꯁꯦ ꯊꯣꯏꯕꯤ, ꯄꯄꯥꯗ ꯍꯥꯏꯌꯨ, ꯀꯔꯤ ꯇꯧꯔꯒꯦ? ꯄꯄꯥ, ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ, ꯌꯥꯝ ꯆꯣꯛꯊꯩꯌꯦ. ꯁꯈꯤꯗꯤ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯔꯗꯤ ꯆꯤꯡꯅꯩ. ꯑꯗꯨꯕꯨ ꯗꯤꯖꯦꯟ ꯂꯩꯕꯅꯤꯅ ꯀꯨꯞꯊꯅ ꯍꯪꯕ ꯌꯥꯗ꯭ꯔꯗꯨꯅ, ꯕꯦꯃꯥ, ꯑꯗꯨꯗꯤ ORS ꯀꯨꯝꯕ ꯑꯃ ꯊꯛꯁꯤꯔꯣ? ꯃꯥ, ꯊꯛꯅꯤꯡꯗꯤꯌꯦ. ꯅꯁꯥ ꯆꯣꯛꯊꯩ ꯍꯥꯏꯗꯨ ꯐꯗꯣꯏꯅꯤ. ꯕꯦꯃꯥ, ꯄꯄꯥ ꯂꯩꯔꯨꯒꯦꯀꯣ, ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯗꯤꯖꯦꯟ ꯆꯠꯈ꯭ꯔꯕꯗ ꯁꯈꯤꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯗꯤꯕ꯭ꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯕꯦꯃꯥ, ꯁꯦ, ꯍꯥꯏꯌꯨ ꯏꯃꯥꯗ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯃꯥ. ꯅꯨꯡꯁꯤ ꯁꯈꯤꯗ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯧꯅ ꯀꯞꯂꯛꯏ. ꯁꯈꯤ ꯈꯔ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯁꯦ, ꯀꯞꯀꯅꯨꯁꯦ, ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ. ꯃꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯌꯦ. ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯂꯤ. ꯗꯤꯕ꯭ꯌꯥꯁꯨ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯌꯦꯡꯂꯤ.